KANGLEIPAK students teachers IMPHAL channel asibu yengbiriba khudima ngam premesorna ikai khumna uchari ngasi nainagadaba asidi class 6 ki Manipuri Lairik Laisu mai gi thak taru hariba lairik adugi hanba LAATAM Khong-Jom Numit hariba para adugi question answer khara matangda nainajage list 10 1 class 6 Manipuri LAATAM 1 page 7 Khong-Jom Numit makhagi wahangsing asi khum-u. Number 1 wahai pareng khandu-u aduga wahai pareng aduda wahai kaya leibage iu. Kokta nga cha amasung ising samda thoibi mai sangda chatli laida ingtham thagi matamda ahing yamna sang i mit ta maram opa angangna ahal lamangi pautak lau i pada nganna tumba nganna hogatpa hariba piriba kok samlai mit pa masida piriba wahai chabun singase masida karambana wahai pareng no hana khandokadabani aduga wahai pareng aduda wahai kaya yaubage haibaduna pakum oigedabani. Listen to the pakum wahai pareng sing amasung wahai pareng sing aduda yauba wahai masing sing adudi sam sida pijari basini thoibi school da chatli wahai pareng asida wahai ahum lei haibadi thoibi school da chatli sumaina wahai ahum yawi si wahai pareng sidida masangda lai sida pijari basini laida ningtham thagi matamda ahing yamna sang i wahai pareng asida wahai manga lei adi sida wahai hamada ningtham thagi habada wahai ama matamda habada wahai ani ahing habada wahai ahum yamna habada wahai mari sang i habada wahai manga maramaduna ningtham thagi matamda ahing yamna sangi habsa wahai manga lei masangda mo mi sida maram opa angangna ahal lamangi pautak laui wahai pareng asida wahai tare lei maram opa angangna ahal lamangi pautak laui haiba wahai pareng asida wahai tare lei wahai parengi matangda ahenba kharadang sandongna hapsaramge ahenba saru wahai pareng saktakpa wahai sabun ama wahai pareng taknaba mathau taba yaubra yengadaba singdi adi wahai pareng ama taknagidamukta kari darkar oi haibdo mutang hajaramge ahanbada thabak tawba khangnaba wahai English da haraga bha mitai lon da haraga thauta ani subada kanana thabak adu tawbano khanghanba wahai English da haraga subject mitai lon da haraga thaubu ahum subada wahai sabun kharaduna mapung pharaba wahanthok phongdokadabani haibadi wahai sabun aduna mapung phaba wahanthok phongdokadabani haiba ana haiba se number 1 2 3 ase masi changane ba wahai pareng ama phongdokadaba aduna wahai pareng ama phongdokpada haiba ahum masi changbajina ahum mase yamna darkar oi wahai pareng ama adi wahai kanglup ama
wahai chabun ama wahai pareng oibra oidabra idu khangnabgidamukta haibadi samna haibada bhab thokta ani subda subject thobu ahum subda wahai chabundu mapung phaba wanto khongdokpra haibado maduma darkar oi aduna bhab thokta subject thobu sidida khaidu isi yengasi sidida oksidang nga sa amasung ising haibajidi masididi kaino sidida yauriba ahumse haibadi bhab yaude subject yaude amasung mapung phaba wanto phongdokte aduga samjidadi thoibi mai sangda chatli haibijadi sidida chatli hariba thokta se bhab se yauriba chatli haibisidadi sidadi aduga thoibi adi thabudu kanana tawi hai targadi thoibi na tawiba maram aduna mase wahi pareng mapung phana phungtoeba adi ani subade mo lai gi matang sideida intham thagi matamda ahing yamna sang I haiba sideida sang I haiba bhab thoktak se yawe sideida intham thagi matamda ahing yamna sang I haiba sideida sang I haiba bhab si yare aduga ahing haiba sidida subject se thobu se haidi intham thagi matamda ahing yamna sangibja ahing haiba se yaureba mai subject oina tai thobu oina ari masangda amu mitta mu yengsi yengo sideida maram okpa angangna ahal lamandi pokta lawi haibida lawi hariba bhak thokta ase sideida yaureba sideida aduga masangda thobu oiriba sida subject oiba angangna haibdo sideida su yaureba maram aduna kayuma wahai jabun amada wahai pareng khandoke hai targadi bhab subject amasung wahai do mapung phabra haibdo yam laina khangba ngangani ngasigidi matang asida Kanglaipak student teachers IMPHAL na sandok chaba classes ki Manipuri mahi thak taruk suba Manipuri Lairik Laisu mahi thak taruk suba se sandok chaba loijare classes ki chhatar chhatri sing amasung mama pa singna awara pa haibirau mathangi upload tawda simdokna bu khonajage ahan ba yengbo argadi channel se like share amadi subscribe tawbiu mathang classes ki tongan ba mathang latam sing ada sandok charkani mathangi upload taw matamda ai khoi punamu unamasi channel se like amasung subscribe tawbiram